Sayol Kharagi Mamangda Nasana kilometer Samaga Kunipan Pakpa Comet Ama Prithibi Tamna solar system asida paisilakli haina confirm tawkhre. Comet asigi mamingna C 2014 UN 271 natraga Bernardinelli Bernstein haina kawi. Hariba comet asi numit tamna paisilakpani adubu masina numit yaudringai marakta Prithibida yamna nakna khudongthiningai oiba mawongda naksilakli. Karigumba comet asigi saruk khara kaiduna Prithibida taslakpa tarabadi Prithibi asi loiduna miyoiba khunai asi mutkiba yabagi akiba lei haina scientist singna yamna wari. C 2014 UN 271 hariba comet asi ihan hanba 2014 gi October da thengnakibani. Haujikna comet asi wood cloud fauduna numit tamna paisilakli. Comet asi pungda kilometer 53 yangi. Comet asi kilometer 119 pai masi khwaidigi chawba comet amani haina launari. NASA gi report matung inna comet asi haujik Prithibi dagi miles billion ama lapna leiri. Masi 2031 da Prithibi da yamna khudongthningai oiba mawongda nakslakani haina phongdokli. Comet asina Prithibi da yorakadabagi arapa asi Prithibi dagi Neptune planet ki marakta leiba arapa asi dagi heli. Comet asigi saklon asi hojik fawba hongwa amata leite haina scientist singna phongdokli. Hariba comet asi Pedro Hayes Bernardinelli amadi Gary Bernstein anina 2014 da thengnakibani.